ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯖ꯭ꯋꯥꯔ ꯑꯃ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯋꯤꯜꯕꯨ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯦꯃꯟꯅ ꯂꯨꯆꯤꯡꯕ ꯇꯥꯏꯝꯀꯤꯄꯔꯒꯤ ꯇꯤꯝꯁꯤ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯐꯤꯂꯤꯞꯁꯅ ꯃꯌꯥꯝꯅ ꯄꯥꯈꯠꯅꯔꯤꯕꯁꯤ ꯐꯥꯊꯗꯨꯅ ꯔꯦꯃꯟꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯔꯦꯃꯟꯅ ꯃꯤꯁꯇꯔ ꯐꯤꯂꯤꯞꯁ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯄꯥꯔꯇꯤꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯗꯤꯁꯇꯔꯕ ꯇꯧꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯅꯪꯒ ꯍꯧꯖꯤꯛ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯃꯔꯨꯞꯁꯤꯗ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯆꯠꯊꯒꯗꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯃꯟꯅ ꯍꯥꯏꯔꯤꯕꯁꯤ ꯋꯤꯜꯕꯨꯅꯤ꯫ ꯃꯁꯤꯗ ꯐꯤꯂꯤꯞꯁꯅꯁꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯔꯦꯃꯟꯒꯤ ꯇꯤꯝꯁꯤꯅ ꯋꯤꯜꯁꯤ ꯃꯊꯛꯂꯣꯝꯗ ꯄꯨꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯕ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯦꯃꯟꯅ ꯋꯤꯜꯗ ꯅꯪ ꯅ꯭ꯌꯨ ꯒ꯭ꯔꯤꯅꯤꯁ ꯇꯥꯏꯝ ꯖꯣꯟꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯑꯃꯨꯛ ꯈꯨꯝꯂꯤ, ꯂꯩꯔꯤꯕ ꯇꯥꯏꯝ ꯖꯣꯟꯁꯤꯡꯁꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯌꯥꯗꯕꯔꯥ, ꯑꯊꯤꯡꯕꯒ ꯂꯩꯕꯔꯥ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯂꯤ꯫ ꯔꯦꯃꯟꯅ ꯑꯊꯤꯡꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯃꯇꯝꯁꯤ ꯀꯥꯏꯗꯒꯤꯅꯣ? ꯋꯤꯜꯅ ꯃꯁꯤꯗꯤ ꯑꯩꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗꯒꯤ ꯈꯣꯛꯄꯅꯤ꯫ ꯋꯥꯐꯝꯁꯤꯗ ꯔꯦꯃꯟ ꯅꯣꯛꯇꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯅꯪꯅꯕꯨ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯇꯝ ꯂꯣꯏꯅꯃꯛꯇꯨ ꯖ꯭ꯋꯥꯔꯗꯒꯤ ꯈꯣꯛꯄꯔꯅꯦ? ꯃꯁꯤꯗꯒꯤ ꯋꯤꯜꯁꯨ ꯂꯣꯠꯄ ꯌꯥꯔꯛꯇꯕꯗꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯦꯃꯟꯅꯗꯤ ꯋꯤꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯊꯥꯖꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯍꯦꯜꯃꯟꯇꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅ ꯋꯤꯜꯗ ꯆꯍꯤ 113 ꯄꯤꯔꯝꯂꯒ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯏꯝꯀꯤꯄꯔꯁꯤꯡꯁꯤꯅꯗꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯋꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯍꯣꯏ ꯅꯈꯣꯏꯅꯗꯤ ꯋꯥꯐꯝꯁꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯁꯤꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯝꯁꯤꯡꯁꯤ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯝꯕꯅꯤ, ꯑꯩ ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏ ꯃꯇꯝ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅ ꯃꯐꯝꯁꯤꯗ, ꯍꯥꯏꯕꯗꯤ ꯅ꯭ꯌꯨ ꯒ꯭ꯔꯤꯅꯤꯁ ꯇꯥꯏꯝ ꯖꯣꯟꯁꯤꯗ ꯂꯩꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯥꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤ ꯂꯥꯏꯔꯕ ꯃꯌꯥꯝꯗꯒꯤ ꯏ ꯆꯨꯞꯄ ꯃꯇꯝ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯔꯦꯃꯟ ꯍꯧꯒꯠꯇꯨꯅ, ꯑꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯗꯤ ꯖꯁꯇꯤꯁ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯇꯥꯏꯝꯀꯤꯄꯔ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯝ ꯌꯦꯡꯕ, ꯑꯗꯨꯒ ꯃꯇꯝ ꯍꯨꯔꯥꯟꯕ ꯃꯤꯕꯨ ꯐꯥꯕ, ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯃꯟꯅ ꯃꯥꯒꯤ ꯇꯤꯝꯁꯤꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯗꯨꯅ ꯋꯤꯜꯗ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯃꯇꯝꯁꯤ ꯄꯨꯡ 2 ꯈꯛ ꯈꯥꯛꯂꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯁꯇꯗꯤꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯐꯥꯖꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯋꯤꯜꯅ ꯔꯦꯃꯟꯗ ꯍꯥꯏꯔꯛꯂꯤ, ꯑꯗꯣꯝꯅ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯈ꯭ꯔꯕ ꯍꯦꯜꯃꯟꯇꯟꯒꯤꯗꯃꯛ ꯌꯥꯝ ꯆꯦꯛꯁꯟꯅ ꯊꯤꯒꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯗꯨꯗꯗꯤ ꯅꯨꯡꯇꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯔꯤ, ꯃꯗꯨꯅ ꯊꯤꯒꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤ? ꯋꯥꯐꯝꯁꯤꯗ ꯔꯦꯃꯜꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯔꯤꯕ ꯇꯥꯏꯝꯀꯤꯄꯔꯁꯤꯡꯁꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯁꯤꯔꯒꯅ ꯄꯪꯊꯤꯗ ꯊꯤꯒꯠꯄ, ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯤ ꯁꯤꯔꯒꯅ ꯊꯧꯋꯥ ꯁꯥꯗꯦ ꯇꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯡꯖꯤꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯤꯜꯚꯤꯌꯥꯅꯁꯨ ꯋꯤꯜꯁꯤ ꯃꯤꯍꯥꯠꯄꯅꯤ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯋꯤꯜ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯇꯥꯏꯝꯀꯤꯄꯔ ꯑꯅꯤꯁꯤ ꯅꯣꯡꯃꯩ ꯃꯨꯟꯗꯨꯅ ꯐꯨꯗꯠꯂꯝꯂꯒ ꯃꯈꯥꯗ ꯆꯣꯡꯊꯈꯤꯗꯨꯅ ꯁꯤꯜꯚꯤꯌꯥꯕꯨ ꯃꯥꯅ ꯒꯟ ꯄꯣꯏꯟꯗ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯦꯃꯟꯒꯤ ꯇꯥꯏꯝꯀꯤꯄꯔ ꯇꯤꯝꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯦꯃꯟꯅ ꯋꯤꯜꯒꯤ ꯒꯥꯔꯤꯁꯤꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯒꯥꯔꯤꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯋꯤꯜ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯊꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇ꯭ꯔꯛ ꯑꯃꯁꯨ ꯂꯥꯛꯁꯟꯕꯗꯒꯤ ꯋꯤꯜꯗꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯇ꯭ꯔꯛꯁꯤꯗꯒꯤ ꯂꯩꯊꯣꯛꯄ ꯅꯪꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯏꯝꯀꯤꯄꯔ ꯔꯦꯃꯟꯒꯤ ꯒꯥꯔꯤꯁꯤꯗ ꯇ꯭ꯔꯛꯅ ꯊꯣꯝꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯊꯧꯕ ꯌꯥꯗꯕꯤꯗ ꯂꯩꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯈꯥꯝꯗꯨꯅ ꯋꯤꯜ ꯃꯥꯒꯤ ꯃꯇꯝꯁꯤ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯄꯨꯡ 1.5 ꯉꯥꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯤꯜꯚꯤꯌꯥꯗ ꯃꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥꯗꯤ ꯍꯧꯖꯤꯛ ꯋꯤꯜꯁꯤ ꯇꯁꯦꯡꯅ ꯃꯤꯍꯥꯠꯄꯅꯤ ꯈꯟꯈꯤꯕꯗꯒꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯄꯣꯔꯛꯄꯁꯤꯗ ꯁꯥꯎꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯕꯁꯨ ꯋꯤꯜꯗꯗꯤ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯒꯤ ꯃꯇꯝ ꯄꯤꯔꯣꯏ ꯍꯥꯏꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯋꯤꯜꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯒꯥꯔꯤꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯗꯨꯗ ꯌꯥꯝ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯂꯝꯕꯤꯁꯤꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯝꯃꯝꯕꯗꯒꯤ ꯃꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯇꯨꯔꯦꯟ ꯃꯈꯥ ꯑꯃꯗ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯦ꯫ ꯃꯁꯤꯗ ꯂꯥꯡ ꯊꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯁꯤꯗ ꯂꯨꯠꯄꯥꯠ ꯇꯧꯔꯤꯕ, ꯃꯤꯉꯣꯟꯗꯒꯤ ꯃꯇꯝ ꯃꯨꯟꯗꯨꯅ ꯍꯤꯡꯂꯤꯕ ꯐꯣꯔꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯒꯦꯡ ꯀꯥꯡꯕꯨꯗꯨꯅꯅꯤ꯫ ꯍꯧꯖꯤꯛ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯅ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯣꯔꯇꯤꯁꯀꯤ ꯇꯤꯝꯁꯤ ꯃꯐꯝꯁꯤꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯋꯤꯜꯒꯤ ꯃꯇꯝꯁꯤ ꯍꯥꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯤꯜꯗꯗꯤ ꯃꯤꯅꯤꯠ ꯈꯔꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯐꯣꯔꯇꯤꯁ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯪꯖꯒꯗꯕ ꯆꯍꯤ 113ꯇꯨ ꯋꯤꯜꯅ ꯅꯥꯔꯣꯟꯗ ꯍꯦꯜꯃꯟꯇꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯂꯣꯠꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯐꯪꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯤꯜꯗꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯊꯪ ꯑꯃꯨꯛ ꯁꯤꯜꯚꯤꯌꯥꯒꯤ ꯈꯨꯗꯥꯡꯁꯤ ꯇꯥꯈꯠꯇꯨꯅ ꯌꯦꯡꯕꯗ ꯁꯤꯜꯚꯤꯌꯥꯗꯗꯤ ꯆꯍꯤ 10ꯃꯨꯛꯇꯤ ꯌꯥꯎꯔꯝꯂꯤ꯫ ꯃꯁꯤꯕꯨ ꯐꯣꯔꯇꯤꯁꯅ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯈꯔ ꯊꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯐꯣꯔꯇꯤꯁꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯝꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯅꯪꯗꯕꯤꯗ ꯃꯤꯅꯤꯠ ꯈꯔꯗꯤ ꯈꯥꯛꯂꯝꯂꯒ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥ ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯁꯤꯗ ꯁꯤꯜꯚꯤꯌꯥꯁꯨ ꯃꯥꯒꯤ ꯃꯇꯝꯁꯤꯡꯗꯨ ꯌꯥꯎꯔꯝꯗꯕꯁꯤꯗ ꯄꯥꯈꯠꯇꯨꯅ ꯋꯤꯜꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯜꯅ ꯁꯤꯜꯚꯤꯌꯥꯗ ꯃꯉꯣꯟꯗꯒꯤ ꯃꯤꯅꯤꯠ ꯈꯔ ꯄꯤꯕꯤꯔꯒ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯇꯥꯏꯝꯀꯤꯄꯔ ꯔꯦꯃꯟꯒꯤ ꯇꯤꯝꯁꯤꯅꯁꯨ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯁꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯅ ꯇꯣꯡꯈꯤꯕ ꯒꯥꯔꯤꯗꯨ ꯇꯨꯔꯦꯟ ꯃꯈꯥ ꯑꯁꯤꯗ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯕꯁꯤ ꯎꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯋꯤꯜꯅ ꯁꯤꯜꯚꯤꯌꯥꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯕꯣꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫
Masigi maramna mamang da Willna New Greenish time zone da chalam daida magi maru borel da chahi taragi matam piramani aduna hojik Sylvia ma khoinigi matam si yauksalaktrabanina borel dagi matam khara muk lounabagi damak laklibani adubu Will thong tinduna borel bu kaurubada borel gi nupi Greta oina tholaktuna mapuroiba borel di nongnini gi mamang da laikidre haragli wafam sida Will ngaktuna Greta da borel karamna laikidabano hangbada Greta na nang namangon da chahi taragi matam pirambaduna numit chupa yu thakchanduna laikidabani hairagli wafam sida Will amadi Sylvia di mathayam sare hoji makhoi ni gi matam minute ahum mari khakta sungai salaklabani aduna Sylvia na pring chongduna masa si siragani aina pakhatuna Will da khoi hoji kaidogadabano haina pungpada pakhatkre Will na su Sylvia na pakhatli bisi phadaduna wakhan munna khalakpada Sylvia gi mana da chinkiba diamond sin ningsinglakpadagi prapap yengduna Sylvia da masi asengmara haina hangli Sylvia na su asengmana harakpadagi masidagi makhoi ni khonglai thuna Sylvia gi diamond si kaithoklaga matam khara lauruna bagi damak chelagli hoji makhoi ni diamond kaithokpa lagliba tukan si chu lonba horambadagi Will na makhongna phaduna thongsi amukta hangbi khwairi masida manung lomdagi tukan mapusina pung amagi matungda lau hairagli masida Will na chu khoida madu ngaibagi matam leitre haiduna Sylvia na su manadagi diamond si loktholaga satar makhage ahoba sida langsankre masidagi dukan mapusi thongsi hangtoraktuna diamond si check tawri aduga hojik Sylvia gi khudangda magi matam loigadaba second khara kakta ngaibasi chu ure masidagi dukan mapusina khudong chaba loksalaktuna masigi mamal oina numin ini pirage hairagli masida Sylvia na di madu diamond na sengmani mamandu hongmalli hairi masida dukan mapusina shaklekhatna dumak aina hairibasida yanaragana numin ini gi matam si pudunu chatkhro natragadi fajarba hakchang ningthijarba maithong asiba hakchang oina tabani hairagli masidagi Will na su mapusina hariba numin ini gi matam si yare haiduna kutakta lauduna Sylvia da su nomagi matam khaikre masigi matung makhoi ni phone boot amada laktuna Will na Sylvia gi mapa Philips da phone tawrogli adubu somda hojik Philips ki manakta timekeeper Raymond su lerambadagi wari si Raymond goina sanare hojik Will na hairagli basi Sylvia gi mapa Philips da chahi lising ama demand tawrogli bani adubu Will na masi magi khakta oina bagi dabak demand tawba natte Geto time zone sida lairiba lairiba singsi Philips na pirakadoriba mana demand tawriba chahi lising ama sina khara yanaduna khara da orbasu mayam si safanaba khanduna hairibani aduga masigi matam sibu bank ki kuthang da tharaknabasu hairi adu orabadi machanupi Sylvia tekta kaidana khutakta thadorakani haina Will na khangalagli adu somda Philips naitom pokchabi machanupi gi ne hairbasu Will na hairakliba chahi lising ama sidi piro haiduna muktun laikre masida magi nupi Mitchell na di machanupi gi damaktani pithokko hairi adubu Philips na lairaba singda chahi lising amagi matam si pibagi mahuta timekeeper Raymond oina Will bu thengnaba mafamda halaga machanupi bu kanduna porakadabani haina order oina pikre somdana Will amadi Sylvia Will na hana leiramba yumduda lakpada lambi sida mi asiba mata adu leibasi uri masi ubada Sylvia di pakatpa phauri maramdi makhoigi New Greenish time zone dadi nong matami asiba si thengnaba natte adubu ngasi Will hoina leiramliba Geto time zone sidadi miyoibasi mikup kangdana sinari masi matam munabadagi thokliba problem ni haibadi masa hingnaba honabada mingondagi laktuna chaba haibasi hona sani masigi system sini ina khunba miyoisingna lairaba miyoisingda namdana chatna halibasi hoji makhoini Will gi hanagi yumchida yororaba matung Will na Sylvia gi dress si mamare chalna selamba dress ma hongto ankre masida Sylvia na Will da nangi family di kaida lekre aina hangli masida Will na aigi pabadi aina ngang oiringai laikidre aduga imana ngarang na han khakta magi matam loibana han kibadagi aina kanbanga modana laikidre aiduna Will gi haukraba thaudo wathok singi wari singsinga sidi Sylvia da loina sidnana tamkre wari singsi taawda Sylvia su Will gi damak khanbada nuaitaba phawba horagli aduga mana ngasidi khangle mana leiramliba New Greenish time zone duda mi mata sinadrabasu hojik leiriba Geto time zone sidadi nungti numit khudingi mi kayam sinari habsi mamit magna ure hanagum mana Will bu nungsibisu phawba horogle masidagi sinsi nungalba matung Will na Sylvia bu kokchanduna thonau sidagi sorok wangwada leiba bank sida yenghanduna nangi father du kayam pukchen chawi chawde habadu ngasidi nangsu khanghawro aiduna time bank si hangba ngai do leiri haibadi ngarang Will na Sylvia gi mapa Philips da chahi lising amagi matamdu masigi bank sida tharo haina haikibani mayamde yenthoknabagi dama adubu hojik bank si hangbagi mahuta matam kaktana close oina toksankre masi ubada Sylvia su mapa Philips da sawningba phawba horagli hojik Will na su Sylvia bu mana phajanduna thamlaga
ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯜꯂꯛꯄꯗꯒꯤ ꯁꯤꯜꯚꯤꯌꯥꯁꯤ ꯐꯣꯟ ꯕꯨꯠ ꯑꯃꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯁꯤꯜꯚꯤꯌꯥꯅ ꯃꯄꯥ ꯐꯤꯂꯤꯞꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯃꯤ ꯊꯥꯔꯛꯇꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯀꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯤꯜꯅ ꯍꯧꯖꯤꯛ ꯁꯤꯜꯚꯤꯌꯥꯗꯁꯨ ꯅꯣꯡꯃꯩ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟ ꯕꯨꯠꯁꯤꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯈꯔ ꯂꯥꯞꯇꯛꯅ ꯁꯤꯜꯚꯤꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯋꯤꯜꯒꯤ ꯇꯨꯡꯂꯣꯝꯗ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯁꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯋꯤꯜꯗ ꯀꯥꯞꯀꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯋꯤꯜꯅꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯄꯥ ꯐꯤꯂꯤꯞꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁꯤꯜꯚꯤꯌꯥꯅ ꯋꯤꯜꯒꯤ ꯃꯇꯨꯡꯗ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯥꯞꯀꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯅ ꯍꯩꯇ ꯔꯦꯃꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯔꯦꯃꯟꯒꯤ ꯃꯈꯨꯠꯇ ꯄꯥꯟꯈꯤꯕꯗꯒꯤ ꯔꯦꯃꯟꯁꯨ ꯃꯈꯨꯠ ꯁꯣꯛꯇꯨꯅ ꯁꯣꯔꯣꯛꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯋꯤꯜꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯔꯦꯃꯟꯒꯤ ꯅꯣꯡꯃꯩꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯔꯦꯃꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯦꯃꯟꯒꯤ ꯈꯨꯗꯥꯡꯁꯤꯗ ꯃꯇꯝ ꯌꯥꯝꯅ ꯌꯥꯎꯗꯕꯁꯤ ꯋꯤꯜꯅ ꯎꯕꯗꯒꯤ ꯃꯉꯣꯟꯗꯒꯤ ꯃꯤꯅꯤꯠ ꯈꯔ ꯈꯥꯏꯔꯝꯂꯒ ꯁꯤꯜꯚꯤꯌꯥꯒ ꯃꯈꯣꯏꯅꯤ ꯔꯦꯃꯟꯒꯤ ꯒꯥꯔꯤꯁꯤ ꯑꯣꯏꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯗ ꯃꯇꯝ ꯂꯤꯛꯅ ꯌꯥꯎꯔꯝꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯝ ꯀꯤꯄꯔꯁꯤꯡꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯇꯣꯂꯣꯞ ꯁꯥꯗꯨꯅ ꯄꯤꯕꯅꯤ꯫ ꯃꯈꯣꯏꯗ ꯑꯍꯦꯟꯕ ꯃꯇꯝ ꯄꯤꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯇꯝ ꯑꯍꯦꯟꯕ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯔꯦꯃꯟ ꯍꯧꯖꯤꯛ ꯑꯁꯣꯛꯄ ꯃꯈꯨꯠꯁꯦ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯐꯣꯟ ꯕꯨꯠꯇ ꯆꯪꯉꯛꯄꯗ ꯃꯤ ꯈꯔꯅ ꯐꯣꯟ ꯃꯔꯤꯁꯤꯁꯨ ꯊꯗꯠꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯇꯥꯏꯝ ꯀꯤꯄꯔꯁꯤꯡꯁꯤ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯗꯤ ꯌꯦꯛꯅꯕꯒꯨꯝꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯗ ꯂꯣꯏꯅ ꯁꯥꯎꯏ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯁꯨ ꯔꯦꯃꯟꯒꯤ ꯒꯥꯔꯤꯁꯤ ꯄꯨꯗꯨꯅ ꯊꯧꯔꯒ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯁꯤꯜꯚꯤꯌꯥꯅ ꯋꯤꯜꯗ ꯍꯥꯏꯔꯤ, ꯅꯪꯅ ꯃꯉꯣꯟꯗ ꯃꯇꯝ ꯄꯤꯔꯝꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯗꯤ ꯃꯇꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯋꯤꯜꯅ ꯇꯥꯏꯝ ꯀꯤꯄꯔꯁꯤꯡꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯍꯤꯡꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯇꯝ ꯑꯍꯦꯟꯕ ꯌꯥꯎꯗꯦ꯫ ꯃꯥꯁꯨ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯤꯝꯅ ꯌꯧꯔꯛꯄꯗꯁꯨ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯇꯝꯗꯣ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯃꯐꯝꯗꯨꯗ ꯃꯥ ꯁꯤꯕꯁꯨ ꯌꯥꯏ꯫ ꯁꯣꯝꯗꯅ ꯔꯦꯃꯟ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯒꯤ ꯃꯤꯌꯥꯝꯁꯤꯅ ꯂꯛꯅꯕ ꯀꯔꯦꯝꯅꯕꯤꯕ ꯇꯧꯔꯤ꯫ ꯔꯦꯃꯟꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯇꯤꯝꯁꯤꯒ ꯊꯦꯡꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯁꯤ ꯒꯥꯔꯤꯁꯤ ꯃꯆꯤ ꯑꯃꯗ ꯈꯥꯝꯗꯨꯅ ꯁꯤꯜꯚꯤꯌꯥꯅ ꯋꯤꯜꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯈꯣꯏꯅꯤ ꯒꯥꯔꯤꯁꯤ ꯄꯨꯗꯨꯅ ꯀꯣꯏꯊꯧ ꯊꯧꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯁꯤ ꯇꯥꯏꯝ ꯀꯤꯄꯔꯁꯤꯡꯒꯤ ꯒꯥꯔꯤꯅꯤ꯫ ꯋꯤꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤ ꯑꯣꯟꯊꯣꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃ ꯊꯠꯆꯟꯗꯨꯅ ꯈꯥꯝꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅꯁꯨ ꯋꯤꯜꯁꯤ ꯇꯥꯏꯝ ꯀꯤꯄꯔ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯊꯧꯔꯛꯂꯤꯕ ꯁ꯭ꯄꯤꯗꯁꯤ ꯌꯥꯝ ꯀꯟꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ, ꯅꯠꯇꯦ, ꯅꯪ ꯌꯥꯝ ꯇꯞꯅ ꯊꯧꯏ꯫ ꯅꯪꯒꯤ ꯅꯔꯥꯟ ꯍꯥꯏꯕꯕꯨ ꯃꯐꯝꯁꯤꯗ ꯈꯥꯝꯂꯤꯕꯁꯤꯅꯤ꯫ ꯍꯥꯏꯌꯨ, ꯃꯅꯤꯡꯁꯤꯗ ꯇꯣꯡꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯆꯍꯤ ꯑꯃꯅꯤ ꯌꯥꯎꯕ ꯃꯤꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯤꯜꯚꯤꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯋꯤꯜꯁꯨ ꯈꯪꯗꯨꯅ ꯅꯪꯅ ꯇꯧꯔꯛꯏꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯩꯔꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯁꯣꯏꯕꯗꯒꯤ ꯀꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯈꯜꯂꯝꯕꯗꯤ ꯃꯈꯣꯏꯁꯤ ꯀꯤꯍꯟꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯜꯚꯤꯌꯥꯒ ꯋꯤꯜꯒꯒꯤ ꯃꯑꯣꯡꯁꯤꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅꯁꯨ ꯃꯈꯣꯏꯁꯤ ꯇꯥꯏꯝ ꯀꯤꯄꯔ ꯅꯠꯇꯦ, ꯂꯨꯠ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯋꯤꯜꯅ ꯍꯧꯖꯤꯛ ꯃꯅꯤꯡꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯋꯤꯜꯅꯁꯨ ꯅꯨꯄꯤꯁꯤꯗꯒꯤ ꯁꯨꯞꯅꯒꯤ ꯅꯣꯡꯃꯈꯛꯀꯤ ꯃꯇꯝ ꯑꯣꯏꯅ ꯂꯧꯔꯤ꯫ ꯅꯈꯣꯏꯅꯤ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤꯅ ꯀꯩꯗꯧꯗꯣꯔꯤꯕꯅꯣ ꯍꯪꯂꯤ꯫ ꯃꯁꯤꯗ ꯋꯤꯜꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯅꯣꯡꯃꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯁꯨ ꯑꯣꯟꯊꯣꯛꯅꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯁꯤ ꯒꯥꯔꯤꯁꯤ ꯃꯤ ꯎꯔꯣꯏꯗꯕ ꯖꯒꯥꯗ ꯑꯃꯨꯛ ꯈꯥꯝꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯁꯤꯗ ꯎꯠꯂꯤꯕꯁꯤ ꯃꯈꯣꯏꯅꯤꯁꯤ ꯍꯥꯏꯕꯗꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯁꯤ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯔꯛꯂꯤꯕꯅꯤ꯫ ꯋꯥꯟꯇꯦꯠꯁꯤꯗ ꯁꯤꯜꯚꯤꯌꯥ ꯌꯥꯎꯕꯒꯤ ꯃꯔꯝꯅ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯗ ꯈꯨꯠ ꯊꯥꯔꯨꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯗ ꯋꯤꯜꯅ ꯁꯤꯜꯚꯤꯌꯥꯗꯤ ꯃꯄꯥ ꯐꯤꯂꯤꯞꯁꯇ ꯁꯤꯂꯤꯟꯗꯔ ꯇꯧꯗꯨꯅ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯜꯚꯤꯌꯥꯅ ꯌꯥꯗ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯋꯤꯜꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯃꯁꯥ ꯈꯛꯀꯤ ꯈꯜꯂꯒ ꯇꯧꯕ ꯊꯕꯛ ꯅꯠꯇꯦ, ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯑꯃꯒꯤꯗꯃꯛ ꯈꯟꯗꯨꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯋꯤꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯄꯥ ꯐꯤꯂꯤꯞꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯤꯞꯁꯇ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯀꯥꯏꯒꯗꯣꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯁꯤ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯐꯤꯂꯤꯞꯁꯇ ꯃꯆꯥꯅꯨꯄꯤ ꯁꯤꯜꯚꯤꯌꯥꯁꯨ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯄꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯐꯤꯂꯤꯞꯁꯨ ꯃꯆꯥꯅꯨꯄꯤꯅ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯋꯤꯜꯅ ꯁꯤꯜꯚꯤꯌꯥꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯕꯤꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯤꯡꯇꯝꯕ ꯄꯨꯟꯁꯤꯁꯤ ꯍꯤꯡꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯋꯤꯜ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯃꯇꯝ ꯐꯪꯂꯒꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ꯫ ꯋꯤꯜꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯇꯝ ꯅꯣꯡꯃꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯛꯇꯦ, ꯃꯗꯨꯗꯒꯤ ꯑꯍꯦꯟꯕꯗꯣ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ?
ꯑꯩꯅ ꯃꯇꯝ ꯃꯌꯥꯝ ꯄꯩꯁꯟꯗꯨꯅ ꯊꯝꯂꯒ ꯃꯇꯝ ꯂꯩꯇꯕꯗꯒꯤ ꯏꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯗꯨꯅ ꯂꯩꯕꯗꯨ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯁꯤꯜꯚꯤꯌꯥꯅ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯁꯤꯡꯗꯨ ꯀꯅꯥꯝꯇꯅ ꯌꯦꯡꯁꯟꯅꯗꯦ ꯎꯁꯟꯅꯗꯦ, ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯌꯥꯝ ꯎꯁꯜꯂꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯅꯪ ꯇꯁꯦꯡꯅ ꯃꯇꯝ ꯃꯌꯥꯝ ꯄꯥꯝꯂꯒꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯃꯄꯥ ꯐꯤꯂꯤꯞꯁꯀꯤ ꯕꯦꯡ ꯑꯃ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯕꯦꯡꯁꯤꯗ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯑꯃ ꯊꯥ ꯑꯃꯒꯤ ꯂꯣꯟ ꯂꯧꯅꯕꯒꯤꯗꯃꯛ ꯏꯟꯇꯔꯦꯁ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯅꯔꯤ꯫ ꯃꯁꯤꯗ ꯕꯦꯡꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ 30% ꯂꯧꯒꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯅ ꯃꯐꯝꯁꯤꯗ ꯇ꯭ꯔꯛ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯕꯦꯡꯁꯤ ꯊꯨꯒꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯂꯣꯀꯔꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥ ꯐꯤꯂꯤꯞꯁꯀꯤ ꯕꯦꯡꯁꯤꯗ ꯂꯩꯔꯤꯕ ꯃꯇꯝ ꯃꯌꯥꯝꯁꯤ ꯂꯨꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯕꯦꯡꯇꯗꯤ ꯃꯇꯝꯁꯤ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯀꯧꯕ ꯗꯤꯚꯥꯏꯁ ꯑꯃꯗ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯌꯥꯎꯔꯤꯕ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯗꯤꯚꯥꯏꯁꯁꯤꯡꯁꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯅ ꯕꯦꯒꯁꯤꯗ ꯑꯆꯟꯕꯒꯩ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯉꯁꯥꯏ ꯕꯦꯡꯁꯤꯗ ꯂꯣꯟ ꯂꯧꯕ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝꯁꯤꯗ ꯁꯤꯜꯚꯤꯌꯥꯅ ꯍꯧꯖꯤꯛ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯕꯦꯡꯁꯤꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯐ꯭ꯔꯤꯗ ꯂꯣꯟ ꯄꯤꯔꯦ ꯂꯧꯅꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯃꯝꯂꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯆꯦꯟꯁꯟꯅꯗꯨꯅ ꯂꯩꯔꯤꯕ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯗꯤꯚꯥꯏꯁꯁꯤꯡꯁꯤ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯃꯁꯥ ꯃꯁꯥꯗ ꯂꯣꯏꯅ ꯍꯟꯖꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅ ꯂꯥꯡꯅꯔꯤꯉꯩ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭रे꯫ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯅꯁꯨ ꯇꯥꯕꯗꯒꯤ ꯃꯇꯝ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤ ꯐꯥꯅꯕ ꯂꯥꯛꯄꯗ ꯁꯣꯔꯣꯛꯁꯤꯗ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯑꯍꯥꯡꯕ ꯃꯌꯥꯝ ꯑꯃꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯅꯥꯝꯇꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯇꯝꯁꯤꯡꯗꯨ ꯃꯁꯥ ꯃꯁꯥꯗ ꯂꯣꯏꯅ ꯍꯥꯟꯇꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯔꯦꯃꯟꯅꯁꯨ ꯄ꯭ꯔꯨꯞ ꯌꯥꯎꯗꯅ ꯃꯤ ꯐꯥꯕ ꯌꯥꯗꯕꯅ ꯃꯌꯥꯝꯁꯤ ꯕꯦꯡꯁꯤꯗꯒꯤ ꯃꯇꯝ ꯂꯧꯈ꯭ꯔꯦ ꯈꯪꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯀꯥꯏꯔꯕ ꯕꯦꯡꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯤꯜꯒꯤ ꯃꯔꯨꯞ ꯂꯩꯈꯤꯗ꯭ꯔꯕ ꯕꯣꯔꯦꯜꯒꯤ ꯅꯨꯄꯤ ꯒ꯭ꯔꯦꯇꯥꯅ ꯑꯌꯨꯛ ꯌꯥꯎꯔꯛꯄꯗ ꯐꯤ ꯃꯔꯛꯇ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯁꯤ ꯎꯕꯗ ꯒ꯭ꯔꯦꯇꯥꯁꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯖꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯂꯥꯏꯔꯕꯁꯤꯡꯗ ꯃꯈꯣꯏꯅꯤꯅ ꯕꯦꯡꯛꯇꯒꯤ ꯄꯨꯈꯤꯕ ꯇꯥꯏꯝ ꯀꯦꯞꯁꯨꯜꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯋꯤꯜꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯃꯇꯝ ꯂꯨꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯄꯤꯕꯤꯕꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯅꯁꯨ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯇꯝꯁꯤ ꯌꯦꯡꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯇꯝꯁꯤ ꯌꯥꯝ ꯌꯥꯎꯅꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯔꯦꯃꯟ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ꯫ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯁꯨ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯃꯥꯅ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯤ꯫ ꯁꯣꯝꯗꯅ ꯇꯥꯏꯝ ꯂꯨꯠ ꯇꯧꯕ ꯒꯦꯡ ꯀꯥꯡꯕꯨ ꯐꯣꯔꯇꯦꯁꯀꯤ ꯇꯤꯝꯁꯤꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯃꯇꯝ ꯂꯨꯠ ꯇꯧꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯤ ꯑꯌꯥꯝꯕꯅ ꯋꯤꯜꯅ ꯃꯇꯝ ꯄꯤꯕꯤꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅꯁꯨ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯅ ꯐꯣꯔꯇꯤꯁꯁꯨ ꯂꯨꯠ ꯇꯧꯕꯒꯤ ꯇꯥꯟꯖꯥꯁꯤ ꯏꯐꯪ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗ ꯐꯣꯔꯇꯤꯁꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯃꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯥꯟꯅ ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯕꯅꯤꯅ ꯃꯇꯝꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯁꯣꯝꯗ ꯃꯄꯥ ꯐꯤꯂꯤꯞꯁꯨ ꯃꯆꯥꯅꯨꯄꯤ ꯁꯤꯜꯚꯤꯌꯥꯅ ꯃꯥꯒꯤ ꯕꯦꯡꯛ ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯦꯖ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯣꯊꯥꯅꯕ ꯇꯧꯔꯤꯉꯩ ꯔꯦꯃꯟꯒꯤ ꯇꯤꯝ ꯇꯥꯏꯝ ꯀꯤꯄꯔꯒꯤ ꯇꯤꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯌꯨꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯔꯦꯃꯟꯁꯨ ꯍꯧꯖꯤꯛ ꯋꯤꯜꯗ ꯌꯥꯝ ꯁꯥꯎꯔꯕꯅꯤ, ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯋꯤꯜꯁꯨ ꯍꯟꯗꯨꯅ ꯑꯗꯨꯃꯛ ꯀꯥꯞꯂꯤ꯫ ꯍꯧꯖꯤꯛ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒ ꯁꯨꯝ ꯆꯦꯜꯂꯛꯂꯒ ꯕꯁ ꯑꯃ ꯈꯥꯝꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯃꯈꯣꯏꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯁꯤꯗꯗꯤ ꯋꯤꯜꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯥꯅꯕ ꯅꯨꯡꯁꯤꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯃꯔꯝꯗꯤ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ꯫ ꯍꯧꯖꯤꯛ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯋꯤꯜ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯏꯝ ꯀꯤꯄꯔ ꯔꯦꯃꯟꯅ ꯇꯥꯟꯅꯔꯛꯄꯁꯤꯁꯨ ꯎꯔꯦ, ꯑꯗꯨꯅ ꯋꯤꯜ ꯍꯣꯏꯕꯨ ꯕꯁꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯦꯃꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯅꯤ ꯂꯩꯅꯕꯒꯤꯗꯃꯛ ꯍꯣꯇꯦꯜ ꯄꯨꯝꯕꯁꯤ ꯕꯨꯛ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯄꯥ ꯑꯃꯁꯨ ꯍꯣꯇꯦꯜꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯄꯗ ꯋꯤꯜꯅ ꯍꯣꯇꯦꯜ ꯄꯨꯝꯕꯁꯤ ꯕꯨꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯅꯤꯅ ꯅꯤꯄꯥ ꯑꯁꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯇꯝ ꯂꯨꯠ ꯇꯧꯕ ꯐꯣꯔꯇꯤꯁꯀꯤ ꯇꯤꯝꯁꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒ ꯑꯣꯏꯅ ꯊꯤꯒꯠꯂꯛꯂꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒ ꯍꯦꯛ ꯐꯥꯕ ꯃꯇꯝꯗ ꯆꯍꯤ 10 ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯃꯤꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯋꯤꯜ ꯑꯃꯗꯤ ꯁꯤꯜꯚꯤꯌꯥꯒꯤ ꯂꯩꯐꯝ ꯇꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯒꯤ ꯂꯩꯐꯝ ꯈꯪꯕ ꯑꯣꯏꯔꯕꯁꯨ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅꯗꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯁꯤ ꯏꯁꯣꯔꯒꯨꯝ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯕꯁꯨ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯒꯤ ꯂꯩꯐꯝꯗꯤ ꯇꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐꯣꯔꯇꯤꯁꯅ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯇꯝ ꯂꯧꯊꯣꯛꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯉꯁꯥꯏ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯅ ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯈꯤꯕ ꯅꯨꯄꯥꯗꯨꯅ ꯐꯣꯔꯇꯤꯁꯇ ꯃꯐꯝ ꯇꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐꯣꯔꯇꯤꯁꯀꯤ ꯇꯤꯝꯁꯤ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯃꯛ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯣꯔꯇꯤꯁꯀꯤ ꯍꯧꯅꯕꯤ ꯃꯤꯁꯤ ꯇꯣꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯒꯤ ꯃꯍꯨꯠꯇ
टाइम फाइट तौदुना हातोकनबगी चांस अदु विलदसु पिरगले हुजिक विलसु उपाय लेतबदगी फोर्टिसना हारिबसिदा यारे मखोइनी हुजिक टाइम फाइट तौदुना फोर्टिसना विलगी मतमसी लोइना लौथोकपा हौरगली हुजिक विलगी मतमसी मिनिट खरा खक्ता गाइछलगले अदुना फोर्टिसकी नोंगै पाइदुना लेपलिबा मयामसिसु विलगी खुदांगसिदा लोइना येंगनरगली फोर्टिसु माना इंगमदा ngmme खंदुना विलगी लोइगदोरबा मतमसी येंगदुना मखोजी खरा कोमथोकलुरे मसिदगी विलना मु ओंखत्तुना मथक थंखिबदगिदी फोर्टिस हाना मपांगन फुदोबदुना अमुक मुखत्पा ngamdre हुजी अमुक फोर्टिसकी ओइना मतमसे लोइछलकपदगी मागी टीमसिंगसिसु मखोगी बॉस फोर्टिसकी खुदांगसिदा पाखत्तुना येंगलिङै विलना मखुना आमना नोंगै अमा मुंदुना लेपनु लेरिबा मियोइसिंगसि लोइना कापतुना हातखरे अदुगा फोर्टिस पुसु यावरिबा मतमसे लोइना लौथोकतुना मतम लोइखिबदगी अदुमक सिरे मसिदगी सिस्टम चलारिबा कांगुसिना विलगा सिल्वियागना हुजिक लाइबा मियोइसिंगसि मसा मसादा मतम मयाम याहोनखरबनिना असोमदगी सिस्टम चलारिबा कांगुसिना पोचैगी ममलसु हाइजनना वांखलगले मसिबु विलगा सिल्वियागनासु येंगली मसि उदा विलदी साउनिंगबना लोइरे महान हुजिक सिल्वियादा हाइरि अखोइनिना फना कना होनरबसु कैमते याररोय अखोना मियामना मतम मयाम यंथोकलबसु पोचैगी ममनसि हेंकलकलबनिना बेलू चप माने हुजिकते अखोइनिगी प्लान दु माइ थीरे सिल्वियाना हुजिक अखोइना माइ पाके हाइरगदी विल चही कया लौरगा यागनी हाइरि विलनासु फगी ओइ करी ओइ चही लाख 10 लेरगदी यानी हाइरि मसिदगी सिल्वियाना मदुगिसु लौफम लई हाइरकपदगी मखोइनी प्लान अमा तौखरे मसिदगी सिनसि नुंगालबा मतुंग न्यू ग्रीनिश टाइम जोन सिदा लागली हुजिक सिल्वियागी मपा फिलिप्स मागी बॉडीगार्ड मयाम अमगा मागी याम मरुओइबा बेंग अमदा लाकपदा मचानुपी सिल्विया चंगछलक्तुना मपादा सिलेंडर तौरी फिलिप्सु मचानुपी उबदा ngakna lairingai tunglomdagi wilna फिलिप्स नोंगै नमक्तुना लैरिबा बॉडीगार्ड मयामसिगी नोंगैसि लोइना थादहनख्रे अदुगा सिल्विया मखोइनीना फिलिप्सकी यामरु ओइबा का अमदा पुदु चंगगली अदुगा कासिदा लैरिबा लॉकरसि हांगदुना येंगबदा याम चेक्सनना टाइम कैप्सूल डिवाइस अमा खक लैरमली मसिदा यावरिबा मतमसि चही लाख 10 नि मसि फिलिप्सना लाइरबा मयामदगी चुपतुना मत्तुना तुंगछन्दुना थंबा मतमनि मसिबु हुजिक विलगा सिल्वियागना पुदु चतख्रे मसिगी पाउसी रेमनसु फंगबदगी विल होइबु तानारगली अदुगा माना ऑर्डर अमसु लाउथोगली थेंगनबा मफमदा हातोकपा यारे हाइदुना चेक पोस्ट सिंगसिदा टाइम कीपर सिंगसिना नोंगै पाइदुना ngairaga लैख्रे विलगा सिल्वियागसु मखोइगी ममांगदा टाइम कीपर मयाम थत्तु लेरिबसि उरबसु सुम थौजनदुना लैरिबा चेक पोस्ट थोंगाइदुना न्यू ग्रीनिश टाइम जोनदगी गेटो टाइम जोन दा लांथोखरे मसिदगी लेरमनिबा सिस्टम सु पुंकाय कायखरे हाइबदि न्यू ग्रीनिश टाइम जोन दगी गेटो टाइम जोन दा चही लाख 10 चंखिबा हाइबसि सिस्टम दा अहोंगबदि खंगलाक लाक्लिबनि अदुना मतम कुइनदगी इना खुनबा मयामना चलाइरमबा सिस्टम दु कायरे हौजिक विलगा सिल्वियागना गेटो टाइम जोन गी सिटी सि एक यौबगा पोरकलिबा चही लाख 10 यावरिबा टाइम कैप्सूल सि अंगांग नुपी चामदा सिनादुना लैरिबा मियामसि लोइना येनाहनख्रे तांजासिदा रेमनसु यौसलक्तुना विलबु फानाबा तौरगली अदुबु लैरिबा मियामसिना थचनखिबदगी विलगा सिल्वियागसु मफमसिदगी मखोंगना ओइना चेनख्रे रेमनसु गाड़ी थौदुना मखा ताना दुमक तानरगली सोमना गेटो टाइम जोन गी मियामसि चही लाख 10 सिना लोइना येनख्रे सोमना विलगा सिल्वियागसु लमांगमदा सुम चेनथोरकपना सिटीदगी याम लापथोरगले अदुबु रेमनना गाड़ी थौदुना तानरकपनिना ममांगदा थचलक्तुना मखोइनीदा गन पॉइंट तौदुना लैख्रे हुजिक विलगा सिल्वियागसु मतमसे याम याउद्रबनी अदुना हुजिक विलना रेमनदा आया नोंगमा नोंगोंदा पिरम मतमदु ngasiदी singo natragadi nangna khoinibu फादुना पुरगा चलबसु कोट यौद्रिङाइदा अदुमक सिरगनि आइदुना विलना मागी मतमसि येंगलगली हुजिक रेमनसु विलना हुजिक मतम पलकपसिदा मागीसु करिगुम्बा अमा खंनिंग निंगसिंगलगले हाइदि माना ngasi विल अमदि सिल्वियाबु तानाना बोहनरिङै ngasi गोइना मागी तोलोप लौबा कावरे अदुना चिंगनाना हुजिक मागी खुदांसि हाइगतुना येंगबदा सेकेंड 4-5 खक ngairamle aduna yeng रेमन अदुमक मफमसि अरोइबा याहिप तानख्रे मसिदगी विलगा सिल्वियागसु मखोइनिगी मतेंग पांगबिनबा हाइबदि मतम खरादा ओइरसु पिबिनबा मी लेइबरा हाइदुना कोयेंग येंगली अदुबु लेइबसि लमहांग ओइबना कनामता लेइबसि उद्रे सिटी यौनबा चेलबसु मखोइनि नंगरोइ खंगबदगी विलना सिल्वियादा मागी मतमसि पुदुना सिटी ताना चेनख्रो हाइरि अदुबु सिल्वियाना याद्रे सिल्वियाना ओइना विलदा मागी मतमसि ओइना पुदुना नंग ओइना हिंगौनबा होनौ हाइजलक्ले मसिदगी मखोइ अमना अमबु थादोकनबा पामद्रबनिना मफमसिदा दुमक सिनबगिदमक सेम सादुना याम नुंगसिनना लैरि तांजासिदा हुजिक विलना टाइम कीपर रेमन की गाड़ी से उरे
ꯃꯁꯤꯗꯒꯤ ꯋꯤꯜ ꯁꯤꯜꯚꯤꯌꯥꯗ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯎ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯁꯤ ꯇꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯗ ꯁꯦꯟ ꯈꯔꯗꯪꯁꯨ ꯉꯥꯏꯔꯕꯅꯤ꯫ ꯋꯤꯜ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯒꯥꯔꯤꯁꯤꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯦꯃꯟꯒꯤ ꯇꯣꯂꯣꯞꯇꯨ ꯃꯥꯅ ꯑꯣꯏꯅ ꯂꯧꯊꯣꯛꯂꯒ ꯁꯤꯜꯚꯤꯌꯥꯗ ꯈꯥꯏꯅꯕ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯑꯁꯣꯝꯗꯒꯤ ꯆꯦꯟꯁꯜꯂꯛꯂꯤꯕꯅꯤ꯫ ꯋꯤꯜꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯃꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯁꯤꯜꯚꯤꯌꯥꯗꯤ ꯀꯜꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯔꯩ ꯐꯨꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯒ ꯎꯆꯤꯟꯅꯥꯆꯤꯟꯅ ꯁꯤꯜꯚꯤꯌꯥꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯕ ꯅꯪꯗꯨꯅ ꯁꯤꯜꯚꯤꯌꯥꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯄꯥ ꯐꯤꯂꯤꯞꯁꯨ ꯃꯈꯣꯏꯅ ꯁꯦꯝꯂꯤꯕ ꯁꯤꯁꯇꯦꯝꯁꯤ ꯀꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯎꯪꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯒꯦꯇꯣ ꯇꯥꯏꯝ ꯖꯣꯟꯗꯒꯤ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤ ꯃꯁꯥꯗ ꯃꯇꯝ ꯌꯥꯝ ꯌꯥꯎꯅꯔꯕꯅꯤ나 ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯒꯤ ꯀꯝꯄꯅꯤꯁꯤꯡꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯊꯕꯛꯇꯨꯁꯨ ꯂꯣꯏꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝ ꯅ꯭ꯌꯨ ꯒ꯭ꯔꯤꯅꯤꯁ ꯇꯥꯏꯝ ꯖꯣꯟꯗ ꯂꯣꯏꯅ ꯂꯥꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤꯅ ꯂꯩꯔꯤꯕ ꯇꯥꯏꯝ ꯀꯤꯄꯔꯁꯤꯡꯁꯤꯁꯨ ꯃꯊꯧ ꯊꯥꯗꯣꯛꯅꯗꯨꯅ ꯆꯠꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯋꯤꯜꯒ ꯁꯤꯜꯚꯤꯌꯥꯒꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯗꯒꯤ ꯂꯨꯠ ꯇꯧꯕꯁꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯃꯗ ꯂꯨꯠ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯈꯤꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫